Ahanbada maruiba pau ngarang numidang India gi President Draupadi Murmu na state asida President rule thamjillakhiba asi tharaga ngasi faubada state asida PR 13 rak thamjillaktuna India da khwaidagi masing yamna PR thamba state ama oiri. Ngarang state asida President rule thamjillakraba matung Imphal gi maru oiba mafam singda ahenba paramilitary amadi CAPF ki personnel sing deploy tawba hokre sensitive oiba mafam kayada frisking checking chathakre. Manipur gi apunbagi saktam kaidong nungda kaihaloi haina BJP North East ki in charge Dr. Sambit Patrana phongdorakli. BJP lengak suspend tawraga Manipur da President rule thamjilliba asin natakpadi party asi Manipur da maithire haibani haina Rajya Sabha gi opposition leader Malik Arjun Kharge na maral sirakli. Amade suti pi de haibagi wahauda CRPF ki head constable amana kapthorapa nongmai maruna panbadagi sub inspector ama yauna ahum sire nipan sokle ahum gi fibam luna leiri.